ngase yu phongkhiba tongan tongan ba manipuri se phongsing amasum thokhiba thawdo wathok-sing dagi maruoibi I pausing khongasaraga manipur top channel gi maikeri gi miyamna thamjagi ahanbada sanalaibak to phongkhiba maruoiba paukhra hana miyamna thamjagi police officer singna barana gi thabakta personnel kya sijinabagi wathok lakle tare suba mr gi co na mayum sabada mr personnel sing sijinaba thengnare 7 mr gi co pg singsit suspend Toukhre Manipur Police की मकोक थोंबो ऑफिसर सिंह पुलिस कांस्टेबल राइफलमैन अमसुम फॉलोअर सिंह मरनाई की ओइबर थबक थोरम सिंह सेजनबगी असोबु वाथोक लाखले वाथोक असिमक तरे सुबह मणिपुर राइफल्स की कमांडिंग ऑफिसर पी गोलुंगमोन सिंगसित की इरोइसेमत लेबा जूलॉजिकल गार्डन की मयाद लेबा लकोल अमद तरे सुबह एमआर की पर्सनल मरी थबक सुवलंबा इम्फाल वेस्ट डिस्ट्रिक्ट की डिप्टी कमिश्नर केएस किरण कुमार थेंगनखि थाजब याब मफमदगी फंगबा पाउन हाई इरोइसेमबगी मनाक्ता लेबा लम्फेल गी लकोलदा लनाई मियोइ खरना युमकै सजिलकले हाइबा अकनबा पाउ म फंगबदगी डीसी इम्फाल वेस्ट एस किरण कुमार IAS ngasi ayuk sangsinunu yengsinki ngasi ayuk ki akan menungju merakta deputy commissioner masamakna lampel lakol satakhiba akhanaba drive amada zoological garden gi kem mama oirapna lakol adugi mayai thangba sarukta leibak thunjilaga leiram thenaki loinana leibak thon liba saruk adugi akoibadu borpal furaga sikna fencing tawnaba thabak lokolamba thenaki mafam aduda tinna khaba wana makhong oiraga saba khola amada sangsinunu yenglubu matamda miyoi mari leiram thenaki miyoi mari du kana kana no hanglubuda makhoi taret suba MR gi personal ngaktani battalion gi commanding officer PG singchit ki lamadugi wall fencing tawnabigi cement nunglengoi yotna singwa thamliba du sangnaba BSM Bijoy kowa amagi khuthangda hairaga tharakpani haina personal amana phongdoraki mafamadu da commanding officer gi yum sagani haina madugi dama wall fencing tawbani haina su phongdoraki makhoi me taraga matui da mafamadu da lakpani makhoi mari gi manungda amana follower mystery ni amana follower dobini aduga personal anina rifleman ni makhoi gi mamang da fencing adu tawnabagi dama civil gi miyoi sing neklaga bor file khulambani civil sing adu leitrabana makoina leiramba mafam adu da lehuriba polam sing adu sangnaba CO na hairakpani haiduna BSM na sinarakpadi gi makoi mari mafam adu da lakhibani loina na hena borpal hulamba mafam adu makoina makhong haijinbagi thabak chatharakpani haiki makoi mari gi manungda follower mystery weriba personal adudi hana police headquarter da attest tawduna leiraga department gi official oiba thabak sing suramani hadak battalion da halaba matungna mafam adu da tharakpani makoibu mafam adu da thabak suna ba tharakpa matam adu da CO gi maikeri gi ayiba sirol na singba amata pirakhiba leite haina phongdoki makogi wapam adu taraba matung deputy commissioner na hauji lawpham da thonjilaga yumkai saba thingbagi athingba ma laingakna thamlingai da mafam adu da laibak hairaga sajinbagi pauta abri yengba lakpani maramashina makoina sagaliba mafam adu lawpham ni natragana inkol ne haba sapsaba khangdriba pawba thabak lemna ba khanki deputy commissioner na thabak suba thingbagi paw battalion sta pibadagi makoi bu khudakta battalion da halakna ba khangalakle haina personal amana phongdorakli ngehaki matungda IGP zone 3 Nisit Kumar Ujawala su mafam adu da thunglaki IGP na MR personal sing adu hakthing na warisanaki mafam adu leiriba MR personal sing adu da nakoi kali hainingi makoina suriba thaba adu subada nungaiba phawbra aduguma thabak sing adu pambrangki IGP ki wahang adu tarba matuna personal sing adu na makoi thaba adu pamanate battalion gi asoba sing order torakpanina madu indaba ngamdabadagi mafam adu da lakhibani hana phongdoraki thabak sufamda chaba thakpagi asangba punamak makoi gi ration money digi sinli hainasu IGP masana phongdoki panbe abadi Manipur Police amasu Manipur Rifles ki makok thumbu official kayana BD personal sing amasu Manipur Police ki constable sing riflemen followers sing adu official oiba thabakta sijinabagi muhuta ma sagi lanai oiba yung kai saba imung munung ki thabakta sijinabagi wokat kya miyamda phongdoknabadi ngamdana lairibani hanisu pausna makhatana phongdorakli amaromdana 7 MR gi COPG singsit suspend Toukhre tare suba Manipur Rifles ki COP Golungmon singsit IPS thabak tagi suspend Toukhre suspend tawbi order du ngasi numidang athemuna Manipur lenga ki deputy secretary PD na thokhibani hairi order sin hai
Competence Authority na AIS Discipline and Appeal Rules 1969 gi Rule 3 Clause 1 Clause A gi makhada makpu khudaktagi suspend tawre suspension da leiringai da Competence Authority dagi ayaba yaudun Imphal amasum headquarter thadokpa yaroi hainasu paws na phongdorakli Makasa tarakpoina to papawmana sijinaba yadre haina hondoklaba gari gi masaksing khomjinduna Manipur e-bike puthokle sijinaba yadre haina hondoklaba gari gi parts sing sijinaduna yamna naha ojiba mahiroi Albert Sarangthemna electric ki bike e-bike saduna puthokle Manipur Institute of Technology MIT gi Computer Engineering gi anisuba semester khaktamak tamliba masagi sei taragani pan khakta ngairiba yamna naha oriba Albert Sarangthem asi wangkhai thambal khongdagi Sarangthem ebosa maitei amasu Sarangthem ongbi Tarakesuri ani gi masanu pani yengbada yamna mawong sumba naha singna yamna pamnagadaba design oibada natana akoibi gi phibam dasu akaiba pidaba bike makhalasi mahirui asina gari gi tungan tungan ma saksing khomjinduna pan khalaga masagi oiba khutsa haiba madi loksing sijinaduna salaibani bike asigi mamang thangba saka pam amasum handle gi saru asi scrap ta leramba amanba Bajaj Pulsar gi amadagi lapthopani mayai thangba chassis ki saru asina Hero Honda CBZ gi lapthopani amasum maning thangba saka amasum pam gi saru asidi scrap ta leramba masak phawba khangdraba gari amagini loinana tanki gi saru asina Yamaha RX 100 gini amanba gari gi parts sing asi RN shoulder sijinaduna ningthina saujulaba matungna masak thoklaba masu mamen hapsinduna semani bike asi watt 1700 ki lithium ion battery sijinaduna chamaga nifuga manga newton meter gi tok puthokpa ngamba motor ama salai handuna bike asi mathau tokhanmani masigi mathau taba electronic circuit meter box wiring motherboard battery indicator na singba polam singa sina online digi anoba laiduna pakapani haujingma ki oina gari asi pungda sangsata kilometer yankai phawgi sangna thawbi yari loinana charge amu full tawkiba sina kilometer nifurom thawbi yari adubu makha taba masa khra khapsinduna semdok sadok labadi masidigi hena sangna satlanba yagani haina spalli lamda masigi miyoi singasi mehaurol digi hauna khutsa haibigi lamda maming lairibani masigi mayek larab khudam singoina lamda masidigi puthokpa handloom and handicraft ki puthok sing mapa lebak singi miyoi singna pamna sijinaribani science and technology gi mari lena hiram singna su makhal mathel kya gi polam sing puthoktuna mamang thakta petel fawba phangkiba kaya marum yaure masida sunatana mapan gi company singna puthok mamal tanglaba machine singbu iramda masida phangba polam kharana yamna haina singna saduna ohong mamal miyamna phanganbagi thodok kaya su mamang thakta gi adumak thengnaduna lakrabani khudamoida lamda masigi leibak lehauga manana law yainaba law khawnaba machines eco friendly oiba lairang yen marum olhananaba incubator na singba potlam kaya manum sel yamna sangdaba mongda khudaiba singna saduna puthokuna miyamna kanaba phangankiba laikhrabani asuma handakasu lamda masida nauna e-bike saduna puthokliba sigi matangda Albert Sarangthenga pausi siga akhanana unaduna wari sanabada makna hai ma yamna pikningai matamdagi hauna electronics ko eba potlam sing sidok sadoktuna sanaba yamna pamna horaki makna class 5-6 tamlingai gi matamdagi hauna school na sinba science exhibitions kaya da saruk yaduna laki adubu makok mathang tarakpading yaukide mangna electric ki gari saningbagi wakhalona si saya humlongi mamangna mahakna metric tharamdai matamadu waidagi khanba horakhibani matamadu da mahaki masisu class 12 ki exam thanabagi tuition jamna satpa matamoibana mangamasu mahaki masina tuition satnaba thindok thinjin tawbada gari nangnadaba kaya marum yauki masigi sumathakta nongmada tuition masing yamna satnarakpa maramna madura sangliba thawgi sanpham singa dubu makoigi imung asina pubada awaboiki maramdi imung asi makya apokpana police constable ama oibigi phanglakpa thagi tolop khara aduna salaibani maram asina khudung sadaba sing mayuk narakpadigi thawgi sales tingloidaba masagi oiba electric ki gari ama soidana sagani habigi wakhal sapsana khankhibani asumna matam sangna ningduna laireklabasu sel laitabana hawbangamdana lairakhi adubu haukiba kumza English singaniga kunga mathoigi July tha duwaida maki mayamba thokpa sansam desbanta nawbu kobo miyamana lupa lising taragani thogi senpham mating pangbirakpadigi script gi gari gi parts singa si khomjin bagi thabak haukibani asumna gari esi mapung fana saba lusin bada sarangna sahi amarongi
maya sangki loinana punna lupa lising marfurom starting tawi hairiba sanpham singasi ayamana gari asibu salairiba battery motor amasum gari asibu sabra samuk suklai sing laibida sangkibani haujikti mahana gari asi college katokasin tawbra sizinare masidagi awuba singna makhoigi ju sabina bo order tarakpa kya amadile adubu mari lenaba license certificate singba laitaba amadi sangdaba senpham sangdaba senpham sing puthokpa ngamloidabana hauji phawgi oinadi saba huba laitri hain spouse na phongdorakli atopa paw madana huran kiba gari ani police na fagat pangamle manipur gi tongan mafam singdagi gari huran khre habigi complaint lakpadagi thasi gi nepana bisnupur police station lokat kiba FIR number 17 close 5 2022 gi makada ngasi bisnupur police ki team amasum CDO bisnupur gi team amana kumi police station gi manungsana leiba laingau bidagi huran kiba gari ani fagat pangamle police tagi phangba pawsna makhata na hai bisnupur police ki SPL heroic ki mi makhada fagat pangam ngamkhriba gari singadu Honda Activa 5G angang mamasu amasum Honda Activa 5G higok masuni makhata na su singna mafam singda police ki team asina thibu humbi gi thabak leptana sathari hainasu pawsna phongdorakli amaromdana manipur gi turel ayambagi imai wong khalakle haukiba namit kharani sida manipur gi mafam punamakta nong leptana subana maram oiduna tampaki tungan mafam singa seliba turel singi imai wong khalakli water reserve department gi phangba paw gin hai nong leptana subana maram oiraga imphal turel amasum nambul turel flood level gi mathakta sele masi ngasi numidang wairam pung manga fawbada imphal turel gi oina minu thongda leikiba flood reading the meter satreka marfu ga point ani ga yankai da lekhi turel asigi flood level asi satreka marfu ga manga ga point samapani turel asigi lilong thongda leikiba reading the nungthil pu manga fawbada isaw gi sang meter satreka marfu ga mathu ga point sahum ga yankai da lekhi thong asida flood level asi meter satreka marfu ga mathu ga point sahum ga yankai gi thakta seli nambul turel gi oina thong nambon vida oikiba reading the numidang wairam fawbada meter satreka marfu ga nithu ga point sanipan ga kun ga manga gi sang yauna senki turel asigi flood level asi satreka marfu ga nithu ga point samaga humdra ga manga oiribani iril turel nambol turel thawal turel amasu manipur turel di warning level gi makhar sele hari adumoina ma imphal turel asi nungthil pung ani dagi numidang wairam pung manga fawbada ising gi imai meter 0.175 amasum 0.150 gi sang da hengakhi iril turel imai sinungthil pung ani dagi numidang wairam pung manga fawbada meter 0.150 gi sang hengarhi nambul turel gi ising gi imai nungthil pung ani dagi numidang wairam pung manga fawbada meter 0.125 gi sang da hengali nambul turel gi oina nungthil pung ani dagi pung manga fawgi manungda meter 0.825 gi sang ne hengakhi thawal turel gi oina di turel gi imai si wangkhatana leptuna lairi manipur turel goin imai si meter 0.010 gi sang hengali amaramda haukiba numit kharani si nong leptana subuna maramoira gi imphal gi laira khula ma sumaruiba lami kyai sing thumjingkhre imphal iski palace compound andro parking advanced hospital gi lambi de ising thumjinduna miyam satok chasinda sawna apan thukli imphal yadi pok lambi gi ningthem pukri rosingdigi kaithel asangbi phawgi lambi lengangna thingjinduna mi amata salhandana thamli imphal gi babupra gi lambi singjamai mayengmam laikai gi mapa gi nesle highway gi saruk ising na thumjinduna leiri sagolban moirang lairak nepra major laikai yauna tungan ba sagolban AC gi lambi sing ising na thumjinduna leiri imphal is gi khundrakpam AC gi manungchan ba yumnam khunau sambai na singba mafam kya ising na yum thumjinduna leiri imphal cycle lambi gi saruk kharasu isaw may unaduna lakli hen spokes na phongdorakli makasa terapoina to papaw mana quarter sanduk lambagi police personnel manga suspend Toukhre masa da elot to balenga ki quarter sing aran mamong na atopa miyoi kaya marum thamjille haibigi paw phangmadi ki satharak kiba drive ki saru amoina ngasi su quarter sanduk lamba police personnel manga thabak tagi suspend Toukhre ba personnel sing adudi khumalam pakta leiba mapan suba IRB gi nupi personnel ama Bisnupur taba constable ama taruk suba IRB ta taba constable ama narcotic cell da leiba constable ama sum Tamenglong ta taba constable amani makhatana quarter sanduklamagi matang asida atopa police personnel ahumgi mathakta su investigation sa thari hari nakalamaromda news e kon soibam laikai hatap purana rasbari da leiba lenga ki quarter taragani thu shu thukai khre hairiba quarters ngasi hana thabaktagi pothakraba employee singna kansinduna thamlamani mafam sing asidi employee singi
mathol taruk longba residential building saragani masigidama hood court ki loan oina lupa crore sahunga taraga manga state government na fangkiba leire haina spouse na fongdorakli makasa tharak poina huyelan pawdu fomu marui pawkhra mu memna thamjagi popi pambi ki mohut sinna ba pambai pi na horticulture officer singna pe bilasi sinkre en berena minister oirakpadigi heroin kilogram sam ga yankhe masum kani kilogram lising maga sahu fakhre ekar lising taraga mari ta tharamba popi pambi sing yanthakre BJP na war on drugs hot kani laptokre kumza English ngani ga taraga tare ki taramathu shub state assembly mikhal gi matung da link ki BJP na lusim lenga na manipur gi illegal drugs maru phone mutana bagi panamda war on drug ki campaign haudoraktuna popi pambi sing thalaroi lapthoki ba pe khulda lupa lak tara gi reward pi khaba matung handak so amuhana lenga pairak gi basi minister en berena lusim magri ba lenga na war on drug ki campaign makata na kansinana ba changsilak pa gi iroina mamangi lenga ki matamda popi pambi sing thalaroi lakthokraba khul asida pambi asi thabagi muta khunja sing hingnaba ki pambai goiba tharang sing lokona bagi dama horticulture and soil conservation department gi officials sing hakthingna satuna yengsinkre khongjang asi campaign asigi saru am oina amasum masibu mai pakhanabagi damak lenga ki makhada leiba department agency singna khusamnaraga changsilakpagi manungsana satharakpani hari khongsat asida horticulture and soil conservation department ki officer singna pe village ki popi pambi sing paktakna yanthakhraba khunja singda makhoigi hingjanabagi atopa pambai pibada maruiba thaudang lawgudoriba manipur organic mission agency moma gi official singsu loinaki horticulture amasum soil conservation department amadi moma gi official singa gi apun batim amana pe village da hakthengna satunu yengsin kiba duda khulasi gi chairman mun simarena phongdokiba pe khulda popi pambi gi mayok to lawkiba phire badu hairiba pambi si thabana mayok na halakada bu khudong sa ta singa dugi yenglagani haina sa phongdoki atopa paw amadana government quarters singi verification team police ki IGP mapan DIG maribu members sing oina nomination Toukhre police inspector kharagi sasinaba transfer posting gi order social media ra saithokgi mayokta cybercrime police station na complaint Toukhre manipur government ki makhada leiba tungan department singi rank and file leiba official singda lengak na mathau tabagi matungina allotment piduna provide to government quarters singbu sijinagadoriba official allotee singna amok illegal oiba mong lanai miyoi singda sandoktuna sejina halambagi thaudok sing toina thoksilakpaga loinana masigi matakta lengakna akan mamigeng sangduna ahanba thengnaba employee khara service tagi suspend tokroba matungdasu asiguma thawong sing sathari habigi singnaba leibidagi semkiba government quarter singbo verification townabagi teamda manipur police department inspector general of police IGP amasum Deputy Inspector General of Police DIG punna taragu humdoibu members sing oina nomination tawkhibaga loinana team asigi thabak mapong fana sathanaba khankhre Director General of Police DGP Manipur gi makai digi ngarang IGP administration na government quarters verification team asigi members sing oina nomination tawraba IGP amasum DIG singda iduna khangan ki pasirol amada team asigi members sing oina nomination tawraba IGP amasum DIG singda iduna khangan ki pasirol amada team asigi members sing oina nomination tawre hairib singna Imphal East district ki oina IGP zone 1 oiriba Themthing ngasangba Imphal West kina IGP AP Ops oiriba Elangmam Priyo Kumar Thawal district kina Manipur Police Training College mangai gi director RK Tutusna Kaksing district kina IGP Armed Police to Achin Haukip Sandel district kina IGP Training Hais RN RTI Mamta Wehangmam Tengnopal district kina IGP Cybercrime Hais Thanghaulian Gangte Susampur amasum Pherzol district kina IGP Zone 2 K Zayanta Bisnupur district kina DIG Headquarter Administration Phaumai Gonglin None district kina DIG Range 4 Mangkhogin Haukip Jiribam district kina DIG Intelligence NAB amasum Range 2 Oiriba Ningsen Warngam Tamelong district kina DIG Range 3 Kamai Angam Romance Urkulamasum Kamjong district kina DIG Range 1 Kabib K amasum Senapati amasum Kangpokpi district kina IGP Zone 3 Nisit Kumar Uzawalani hairi hainasu paus na makhatana phongdorakli makasa tarakpo ina to papaw mana phaireng tureng torakpasing laikai da leiba yarakloi mutum maniton
lai haraubada tangkhul sabigi wathok haujuk manipur gi lai haraubada tangkhul nupagi saktam langba tangkhul sabasingna satharakliba kai henba thawong singi thawdok mamang da suthokibadagi umang lai kanba apunba lup ukalna warak wati megi thabak satakhiba kaya lekhre adubu makha tana sathanarakuna social media gi platform sing oriba Facebook na singbada upload tawrakpadagi wathok lakle hain ukal gi president mutum manitona pausi sida phongdorakli mangna hai lai harau bhai basi lamdam madubu koliba ngakpi senbiriba lai sing adubu haraubani laining thau lairembi dubu harauroga khunjau lai saknoba madi Sakong ngahong duna nungai ye phaba khunai ama oinabagi damak lai gi thorom pangthoktuna thauni jabigi thoram singni masidasna tana thoram asina mitai phurupu masak takpaga loinana mitai lainingbusu masak takliba thoramni adubu thoram asibu miyamda masak thokna khangangadoriba harauriba mafam adugi amaibi pena khongba nurabi saba yauna tangkhul sariba miyeiduna miyamda khangadabni lai haraubagi laigi param kya khulna thragna laikai dugi miyamna khanganduna ipa epu haktaktagi leraklaba lamdam sigi maitai furup ka sagonaraklaba thoram sing khangadabni thauram asimak maitai furupsu lapthoknaba yadraba thoramne duba siguma thoram asigi khutong saba lauroduna lai haraubagi thoramda tangkhul sariba miyi singi maraktagi kharana thoram asigi masak thialagnaba honarakpagi mami sauna tarakle hairiba thawong sing asi khantaba watpadagi tholakpani hairaduna lai haraubada tangkhul nupagi saktam langba sabasingna phaireng tureng torakpa yaroklagadi maduna maram oiraduna ma khul laikai dura leiba phawba yadabagi phiyomda laklagani haikhen supausna phongdorakli Pau si losilakpoina Sangai Express ta phongba maruiba pawng tang myamna thamjaramge yu thakpagi sangdadi Manipur India gi mangjil thari leba sigi oina yu thakpagi khwaidigi hena sangwang state singi manungda Manipur si yauri Chhattisgarh Uttarakhand Manipur Meghalaya Tripura gi tuan ba saru kharada amasum Odisha gi district kharada nupa singi marakta sada kunthra dagi nifu pawgi sangda yu thakpa thingnare National Family Health Survey 5 ki matungina leba sigi manungda urban area digi rural area da leba miyoi singna yu thakpagi sang heli pulap oina yengbada sahi taraga manga suraba nupi sing sada amagi sangda yu thakpa thengnabaga loinana hariba sahi group asina nupana yu thakpagi sangna sada 19 ni nupi singi sada amagi sangda thakliba sina rural area da thakpagi sangna sada 1.6 ni amadi urban area da thakpagi sangda sada 0.6 ni nupa singi oina rural area da thakpagi sang sada 19.9 oina oiba matamda urban area da thakpagi sangna sada 16.5 ni leba sigi state punamaki oina yengbada yu khwaidigi hena thakpa state na Arunachal Pradesh ni state asida nupa sing sada 52.6 ki sangda yu thai amadi nupi na sada 24 gi sangda yu thai Arunachal Pradesh gi mathangda Sikkim da nupi sing sada 16 gi sangda yu thai nupa singi yu thakpagi sangdana Arunachal Pradesh gi hek mathangda Telangana na leibaga loinana state asida sada 43.4 gi sangda yu thai Telangana gi mathangna Sikkim nupa sing sada 39.9 gi sangda yu thakpa thengnabaga loinana masigi mathangda Andaman and Nicobar Island da nupa sing sada 38.8 gi sangda thakpa thengnaki nupa sing yu thakpagi sang khwaidigi hena wangbada Manipur na leba asigi manga subada leiri state asida nupa sing yu thakpagi sang asi sada 37.2 ni Manipur gi mathangda Goa da nupa sing sada 36.8 ki sang yu thakpaga loinana Chhattisgarh sada 34.7 ki sang yu thai hairi Assam gi Upper Brahmaputra region Jharkhand gi district khara amasum Chotanagpur region na chingba amadi Chhattisgarh ki water region nupa sing sada 40 rong ki sang yu thai haina spouse na makhatana phongdorakli Chhattisgarh Uttarakhand Manipur Meghalaya Tripura amasum Odisha gi district khara nupa sing yu thakpagi sang sada 30 dagi 45 gi sang leiraga atai state singna nupa sing yu thakpagi sang sada 30 gi makhada lei leba sigi nupa sing yu thakpagi sang khwaidigi hina name state singna Lakshadweep sada 0.4 Gujarat sada 5.8 Jammu and Kashmir sada 8.7 Rajasthan sada 11.0 Maharashtra sada 13.9 amasum Uttar Pradesh sada 14.5 ni hainasu pausna makhatana phongdorakli atopa paw khra memna tentangna thamjaramge NH2 gi modbung gi thong sekhaire moromdana mayang khangna yum tara namthakre mafam kya da landslide thokle state asigi marueba lifeline oiriba national highway 2 Imphal Maulambi gi Imphal lomdigi sakhibada modbung kaithel khachiktang hendoklaga leiba RCC The beams and slab type ki thong sekhairi modbung bridge 294 1B
highways khangnaba RCC T beam and slab type ki thong si kumza English nga masamapan humdraga nipan da songko lui natragana songko bandong haina khangnaba tureal gi mathak ta sakhibani kumza English nga masamapan humdraga nipan da saba loidun sijinaraki ba RCC T beams and slab type ki thong si gi makhagi saruki mafam khara se khairakpani se khairakpagi matam amada hekta yamna sathiba khudongtiba thokpa yai haibagi singnaba leibidagi haukiba yumjaga sanamita lengaki transport department gi director na metric ton kungamari dagi hena lumbasing lan biga thingma thamkibani manipur lengaki public works department gi phangba pawgi matung inadi modbung thong se khaire haibiji khangba tha amarum fare hairi adumainama sangai express na ngasi mafam adura satlaga thongi phibum adu yenglubada thongi makha thangba se khairaba mafam sing adu masu angoba taisilamba thengnaraki thongi makha turil gi akan mi sing isilda yotki makhong gumba ni su targa lerama thengnaraki matam adugi mafam adugi khunja mana phongdorapagi matung ni yotki makhong ani du thong adugi support pinaba miyoi khara laklaga JCB sijinaraga hotnarambani adubu mai pakidabni so haidi amaromdana mayang khangna yum tara namthakre mafam kyara landslide thokle haukiba numi kharani sida leptana akan manung subana maram oiduna senapati district ki manung sanna mayang thang khun gi national highway 2 gi manakta leiba yum tara hena namthakibadagi imungi miyoi sing atop mafamna sangjapam loduna laikre masida natana intervillage road ki saru kharasu namthakibadagi satpa yadre haidi hauji koina di myam pau stendang na sumna thamjaram ge amasum pathoksa ki bida soikiba lan ki yaros myam na ngapigini amasum matam gi ba maroi bi pau sing su myam da lepa leitana update pijara ki haina su channel sigi me ke digi myang mafam na thamjari and thank you